Ngasidagi chathaba haukraba taraganpan suba Lok Sabha session da Manipur ki issue nainarakwada Manipur ki Lok Sabha ki MP ani da hen matam fanghanabagi damak Congress ki central leaders sing da taksinnaba Manipur Congress ki luchingba sing New Delhi da thungba haukrai. Impact News na fangba pau ki matung ina Congress Legislature Party ki luchingba hanagi Chief Minister Oiramba Okram Ibobi amsung khangabok AC ki MLA Okram Surjakumar su ngasi numit yung ba matung pung amaga minit ni mga taba matamda New Delhi ki damak Imphal thadok yairi. Loina Congress Working Committee ki member Gai Khangam amasung MPCC ki President K Mega Chandra su ngasi nungthil Imphal thadok lagani. Sungnu AC ki MLA su oiriba Deputy CLP Leader K Ranjit amasung Kundrapam AC ki MLA oiriba Congress ki Chief Whip TH Lokeshwar di ngarangdagi New Delhi da thungduna laikrabani. Manipur ki Congress ki luchingba sing asina Rahul Gandhi, Sonia Gandhi amasung Congress ki National President Malik Arjun Kharge ga hayeng unanaba appointment lawduna lairabani hairi. Loina handak ki Parliament session da opposition da laigadoriba Manipur ki Lok Sabha ki MP Dr. Angomcha Bimol Akoi Jamamsung Alfred K. Arthur da ahenba matam pibiduna Manipur ki issue si mapung fana Parliament da pukhatnaba taksim gani hairi.